ꯁꯤꯔꯕ ꯄꯦꯁꯦꯟꯇ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯆꯤꯜꯂꯒ ICUꯗ ꯊꯝꯂꯒ ꯁꯦꯜ ꯇꯥꯟꯕ ꯂꯩꯇꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯁꯤꯔꯕ ꯄꯦꯁꯦꯟꯇ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯆꯤꯜꯂꯒ ICUꯗ ꯊꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ KH ꯄꯥꯂꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯗꯣꯛꯇꯔꯁꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯀ꯭ꯂꯤꯅꯤꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯥꯡꯂꯣꯟ ꯑꯗꯨ ꯉꯥꯛꯅ ꯆꯠꯂꯤ꯫ KCPPWGMC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯏꯊꯤꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯦꯟ ꯗꯦꯗ ꯑꯣꯏꯔꯕ ꯑꯅꯥꯕ ꯑꯃ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯌꯥꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕ ꯑꯅꯥꯕꯁꯤꯡ ꯃꯊꯟꯇ ꯁꯤꯖꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯂꯩꯇꯦ꯫ ꯌꯨꯊꯅꯦꯁꯤꯌꯥ ꯍꯥꯏꯅ ꯈꯪꯅꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯣꯅ ꯌꯥꯗꯕ ꯃꯔꯝꯅ ꯕ꯭ꯔꯦꯟ ꯗꯦꯗ ꯑꯣꯏꯔꯕ ꯄꯦꯁꯦꯟꯇꯁꯤꯡꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯄꯨꯊꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯠꯁꯤꯡ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ꯫ ꯑꯅꯥꯕꯒꯤ ꯅꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯃꯌꯨꯝꯗ ꯄꯨꯊꯈꯤꯕ ꯌꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯆꯍꯤ 90 ꯔꯣꯝ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯃꯦꯗꯤꯀꯦꯜ ꯏꯊꯤꯛꯁ ꯉꯥꯛꯇꯅ ꯊꯕꯛ ꯇꯧꯕ ꯂꯩꯈꯤꯗꯦ꯫ ꯋꯥꯐꯣꯡ ꯚꯤꯂꯦꯖꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯥꯎꯍꯣꯡ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯋꯥꯐꯣꯡ ꯚꯤꯂꯦꯖꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯡꯒꯪ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠꯄ ꯕꯡꯀꯔꯁꯤꯡ ARꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯐꯣꯡ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯄꯨꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯥꯒꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯌꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯑꯃ ꯐꯥꯎꯕ ꯀꯥꯞꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ARꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯧꯈꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯃꯔꯨꯝ ꯈꯨꯡꯒꯪ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ARꯅ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕꯡꯀꯔꯁꯤꯡ ꯎꯁꯤꯟꯅꯗ꯭ꯔꯒ ꯅꯥꯒꯥꯒꯤ ꯂꯝꯗ ꯁꯥꯕ ꯕꯡꯀꯔ ꯀꯌꯥ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯚꯣꯂꯨꯟꯇꯤꯌꯔ ꯁꯥꯔꯒ ꯀꯥ ꯍꯦꯟꯅ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯦ꯫ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯊꯣꯋꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯣꯋꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯂꯧ ꯎꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯡꯈꯨꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯁꯪꯀꯥꯏ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯇꯥꯡꯈꯨꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯂꯧꯕꯨꯛꯇ ꯂꯧ ꯎꯗꯨꯅ ꯂꯩꯖꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯧꯇꯥꯡ ꯁꯪ ꯀꯌꯥꯃꯔꯨꯝꯁꯨ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯕ ꯂꯧꯇꯥꯡ ꯁꯪ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗ ꯇꯥꯡꯈꯨꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯇꯥꯡꯈꯨꯜꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯁꯣꯛꯂꯕ ꯊꯣꯋꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥ ꯑꯃ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ USꯅ ꯂꯨꯄꯥ ꯕꯤꯂꯤꯌꯟ 515 ꯆꯥꯗꯤꯡ ꯇꯧꯈꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕꯗ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯗ ꯂꯨꯄꯥ ꯕꯤꯂꯤꯌꯟ 515 ꯆꯥꯗꯤꯡ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯃꯤꯁꯥꯏꯜ, ꯗ꯭ꯔꯣꯟ ꯑꯃꯗꯤ ꯕꯣꯝꯕꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗꯗꯤ ꯁꯦꯟꯐꯝ ꯑꯁꯤꯗ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯅ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ US ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯦꯝꯕꯔ ꯈꯔꯅ ꯂꯥꯟ ꯂꯦꯞꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯐꯕ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯈꯤꯕꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯑꯔꯦꯝꯕꯗ ꯃꯥꯡꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯦꯟꯇꯥꯒꯣꯟꯒꯤ ꯆꯤꯐ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯁꯣꯟ ꯄꯥꯔꯅꯦꯜꯅ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯇ ꯍꯥꯏ ꯍꯧꯖꯤꯛ ꯗꯤꯐꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯣꯛꯅꯕ ꯇꯥꯔꯕꯁꯨ ꯗꯤꯐꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯠꯇ ꯃꯥꯌꯣꯛꯅꯔꯣꯏ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯦꯛ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯃꯈꯜꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯏꯟꯇꯔꯁꯦꯞꯇꯔ ꯑꯃꯗꯤ ꯇꯣꯝꯍꯣꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯃꯁꯤꯡ ꯈꯪꯗꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯕ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ 2,000 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ 5,000 ꯔꯣꯝ ꯍꯦꯟꯕꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯐꯦꯟꯁ ꯕꯖꯦꯠ ꯑꯃ ꯀꯣꯡꯒ꯭ꯔꯦꯁꯇ ꯄꯨꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯗꯣꯂꯔ ꯕꯤꯂꯤꯌꯟ ꯀꯌꯥꯃꯔꯨꯝꯒꯤ ꯑꯣꯏꯕ ꯕꯖꯦꯠ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯌꯥꯕ ꯄꯤꯔꯕꯗꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯤꯔꯕꯗꯤ ꯂꯥꯟ ꯉꯝꯗꯨꯅ ꯏꯔꯥꯟꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯃꯄꯨꯡ ꯐꯥꯅ ꯃꯥꯡ ꯇꯥꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯀꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ
ꯀ꯭ꯔꯦꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯂꯦꯞꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ ꯃꯔꯝꯅ ꯁꯞꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯐꯦꯟꯁ ꯕꯖꯦꯠ ꯑꯗꯨ ꯄꯥꯁ ꯇꯧꯍꯟꯗꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯒꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯡ ꯆꯌꯣꯜꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯔꯣꯝ ꯂꯥꯟ ꯁꯣꯛꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯦꯠ ꯍꯦꯛꯁꯦꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯃꯈꯜꯒꯤ ꯂꯦꯖꯔ ꯒꯥꯏꯗꯦꯗ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯑꯃꯗꯤ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯒꯅꯤ꯫ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕ ꯄꯦꯟꯇꯥꯒꯣꯟꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯊꯝꯂꯝꯕ ꯇꯔꯃꯤꯅꯦꯜ ꯍꯥꯏ ꯑꯣꯜꯇꯤꯆꯨꯗ ꯑꯦꯔꯤꯌꯥ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯂꯧꯊꯣꯛꯂꯒ ꯃꯤꯗꯜ ꯏꯁꯠ ꯇꯝꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯧꯒꯠꯂꯒ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯃꯥꯔꯆ 25ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯒꯅꯤ꯫ ꯑꯁꯥꯡ ꯀꯁꯔ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯁꯧꯒꯠꯂꯒ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 25ꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ (EPFM)ꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯁꯥꯡ ꯀꯁꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯕ꯭ꯂꯤꯛ ꯔꯦꯂꯤ ꯑꯦꯒꯦꯟꯁꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯦꯛꯁꯟ ꯑꯣꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯑꯁꯥꯡ ꯀꯁꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯗꯨꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯁꯥꯡ ꯀꯁꯔꯅ ꯃꯣꯗꯦꯔꯦꯇꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤ ꯐꯣꯛꯁ UCM ꯑꯃꯨꯀꯣ ꯏꯃꯥꯒꯤ ꯃꯩꯔꯥ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯝꯃꯤꯇꯤ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟ ꯋꯤꯡꯁ ꯑꯣꯜ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯁꯥꯡ ꯀꯁꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯔꯨ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯥꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 25ꯗ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯅꯊꯣꯡꯗꯒꯤ ꯍꯧꯔꯒ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯩꯇꯩ ꯑꯃꯗꯤ ꯒꯣꯔꯈꯥ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯁꯔꯨꯛ ꯌꯥꯔꯒ ꯊꯥꯡꯃꯩꯕꯟ ꯇꯥꯎꯟ ꯒ꯭ꯔꯥꯎꯟꯗ ꯇꯝꯅ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯃ ꯆꯠꯂꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡꯅꯁꯨ ꯔꯦꯂꯤ ꯑꯁꯤ ꯆꯠꯄꯗ ꯁꯔꯨꯛ ꯌꯥꯅꯕ ꯋꯥꯔꯦꯞ ꯂꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 25ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯅꯦꯁꯅꯦꯜ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯃꯃꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯊꯤꯟꯗꯣꯛꯈꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯣꯡꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯝꯗꯝꯗ ꯊꯤꯟꯗꯣꯛꯈꯤꯅꯕ ꯔꯥꯖ꯭ꯌ ꯁꯚꯥ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯉꯁꯤ ꯍꯥꯎꯁꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯀꯌꯥ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯗꯅꯕ ꯁꯦꯟꯁꯁ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯀꯨꯝꯁꯤꯡ 2025ꯀꯤ ꯃꯦꯒꯤ 18ꯗ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯅ ꯁꯦꯟꯁꯁ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯗꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯊꯣꯛꯍꯟꯒꯅꯤ ꯂꯣꯏꯅꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠ ꯑꯗꯨ ꯃꯠꯄ ꯑꯣꯏꯒꯅꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯗꯦꯇꯥꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯑꯣꯏꯕꯅ ꯃꯥꯡꯖꯧꯅꯅ ꯊꯧꯁꯤꯜ ꯄꯥꯏꯈꯠꯍꯧꯗ꯭ꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯣꯛꯍꯟꯒꯅꯤ꯫ ꯁꯦꯟꯁꯁ ꯗꯦꯇꯥ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ, ꯃꯗꯨ ꯌꯦꯡꯂꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯧꯁꯤꯜ ꯀꯌꯥ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯤ꯫ ꯀꯨꯝꯁꯤꯡ 2001 ꯑꯃꯁꯨꯡ 2011 ꯁꯦꯟꯁꯁꯁ ꯔꯤꯄꯣꯔꯠꯇ ꯆꯌꯦꯠꯅꯕ ꯀꯌా ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯄꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯕ-ꯗꯤꯚꯤꯖꯟ 3ꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯎꯔꯤ꯫ ꯀꯨꯝꯁꯤꯡ 2001 ꯑꯃꯁꯨꯡ 2011ꯒꯤ ꯁꯦꯟꯁꯁꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯕ-ꯗꯤꯚꯤꯖꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡ ꯑꯗꯨ ꯆꯥꯗ 202.88 ꯑꯣꯏꯔꯤ꯫ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯕ ꯇꯦꯕꯜ ꯑꯅꯤꯁꯨ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯑꯍꯥꯟꯕ ꯇꯦꯕꯜꯗ ꯃꯥꯎ ꯃꯔꯥꯝ ꯁꯕ-ꯗꯤꯚꯤꯖꯟꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯑꯗꯨ ꯀꯨꯝꯁꯤꯡ 2011ꯗꯒꯤ ꯆꯥꯗ 136.33, ꯄꯥꯎꯃꯇꯥꯗ 99.15,
ꯄꯨꯔꯨꯜꯗ 120.38 ꯑꯣꯏꯔꯤ꯫ ꯍꯦꯟꯒꯠꯂꯤꯕ ꯆꯥꯡ ꯑꯗꯨ ꯑꯄꯨꯟꯕ ꯑꯣꯏꯅ ꯌꯦꯡꯕꯗ ꯆꯥꯗ 202.88 ꯑꯣꯏꯔꯤ ꯑꯗꯨꯒ ꯀꯨꯝꯁꯤꯡ 1991 ꯑꯃꯁꯨꯡ 2001ꯒꯤ ꯁꯦꯟꯁꯁꯇꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟ 8ꯇ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯥꯗ 40ꯒꯤ ꯆꯥꯡꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯤ꯫ ꯇꯦꯕꯜ ꯅꯝꯕꯔ 2ꯗ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯑꯦꯝ.ꯄꯤ. ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏ ꯆꯥꯛꯄꯤ ꯀꯥꯔꯣꯡ ꯁꯕ ꯗꯤꯕꯤꯖꯟꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡ ꯆꯥꯗ 100.18, ꯃꯆꯤꯗ 65.46, ꯀꯥꯝꯖꯣꯡꯗ 60.95, ꯇꯦꯡꯅꯧꯄꯜꯗ 54.48, ꯁꯥꯏꯇꯨ ꯒꯝꯐꯥꯖꯣꯜꯗ 54.12, ꯆꯥꯟꯗꯦꯜꯗ 41.70 ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ 40.77 ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯦꯛꯠ ꯑꯦꯟꯗ ꯐꯤꯒꯔꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ 1961ꯗ ꯕꯦꯁ ꯌꯔ ꯑꯣꯏꯗꯨꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯩꯕꯥꯛ ꯇꯥꯍꯟꯈꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯁꯤꯜ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯎꯈ꯭ꯔꯨꯜ ꯏꯝꯐꯥꯜ ꯂꯝꯕꯤꯗ ꯀꯨꯀꯤꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯍꯟꯅꯕ ꯁꯤ.ꯑꯦꯝꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯏꯝꯐꯥꯜ ꯔꯣꯗꯀꯤ ꯁꯪꯀꯥꯏ ꯃꯄꯥꯗ ꯀꯨꯀꯤ ꯂꯨꯞꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ ꯇꯤ.ꯑꯦꯟ.ꯑꯦꯜꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯎꯈ꯭ꯔꯨꯜꯒꯤ ꯈꯨꯠꯊꯥꯡꯗ ꯇꯤ.ꯑꯦꯟ.ꯑꯦꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯕꯔꯠ ꯕꯁꯨꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯏꯝꯐꯥꯜ ꯂꯝꯕꯤꯗ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯁꯦꯅꯥꯄꯇꯤꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 3 ꯑꯣꯄꯤꯌꯝ ꯀꯦꯖꯤ 10.63ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯇꯥꯡ 10ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ 13 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯎꯖꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 3 ꯑꯣꯄꯤꯌꯝ ꯀꯦꯖꯤ 10.63ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯈꯟꯅꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯖꯣꯏꯟꯠ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯅꯥꯎꯖꯥꯏ ꯑꯦꯔꯤꯌꯥꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯖꯤꯞꯁꯤ ꯑꯃ ꯆꯤꯡꯅꯕꯗꯒꯤ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯈꯤ꯫ ꯃꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯄꯤꯌꯝ ꯀꯦꯖꯤ 10.63 ꯂꯣꯠꯁꯤꯜꯂꯒ ꯌꯥꯎꯔꯝꯕꯗꯒꯤ ꯐꯥꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯔꯥꯔꯥꯈꯣꯡ ꯚꯤꯂꯦꯖꯇꯒꯤ ꯌꯥꯔꯣꯟꯆꯧ ꯔꯥꯝꯁꯥꯡ 23 ꯑꯃꯁꯨꯡ ꯀꯣ-ꯄꯦꯁꯦꯟꯖꯔ ꯑꯣꯏꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯩꯅꯦꯝ ꯚꯤꯂꯦꯖꯇꯒꯤ ꯁꯟꯔꯩꯉꯝ ꯈꯥꯏ 38 ꯐꯥꯒꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯅꯥꯄꯇꯤꯒꯤ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ.ꯅ ꯂꯤꯗ ꯇꯧꯕ ꯀꯥꯡꯕꯨ ꯑꯃꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯝꯕ ꯃꯥꯎꯀꯥꯔꯣꯡꯗꯒꯤ ꯀꯦ.ꯂꯨꯁꯤ 98 ꯀꯧꯕ ꯑꯃꯁꯨ ꯐꯥꯒꯠꯂꯦ꯫ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯕꯨ ꯊꯥꯔꯤꯕ, ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯈꯤꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯅꯥꯔꯀꯣꯇꯤꯛ ꯇ꯭ꯔꯦꯗ ꯆꯠꯊꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯑꯃꯁꯨꯡ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯅꯕ ꯃꯔꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ, ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ, ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯄꯨꯟꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯌꯥꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯃꯔ ꯁꯥꯍ 30, ꯑꯃꯔ 33, ꯑꯦꯂꯥꯏꯁ ꯖꯥꯂꯥꯜ ꯑꯃꯁꯨꯡ ꯌꯥꯀꯤꯟ ꯑꯍꯃꯗ 23 ꯀꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯣꯏꯖꯤꯡꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 5.7, 4-ꯋꯤꯂꯔ ꯒꯥꯔꯤ 2, ꯃꯣꯕꯥꯏꯜ ꯐꯣꯟ 4 ꯌꯥꯎꯅ ꯑꯇꯩ ꯗꯣꯀꯨꯃꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯝꯂꯒ ꯏꯔꯥꯡꯅ ꯂꯦꯞꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯝꯂꯒ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯍꯣꯝꯒꯤ ꯊꯧ ꯄꯨꯔꯤꯕ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯁ꯭ꯄꯤꯁꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ (ꯑꯦꯁ.ꯑꯥꯏ.ꯑꯥꯔ) ꯃꯇꯝ ꯈꯔ ꯆꯣꯟꯊꯅꯕ ꯏ.ꯁꯤ.ꯑꯥꯏ.ꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯅ ꯍꯥꯎꯁꯇ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯁꯦꯁꯟꯗ ꯐꯥꯏꯅꯥꯟꯁꯀꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ 13ꯒꯤ ꯚꯣꯇꯤꯡ ꯐꯣꯔ ꯗꯤꯃꯥꯟꯗ ꯒ꯭ꯔꯥꯟꯠ 2026-27ꯒꯤ ꯗꯤꯃꯥꯟꯗ ꯄꯥꯁ ꯇꯧꯅꯕ ꯈꯟꯅ ꯅꯩꯅꯕ
पुखलखिबा अमदा ओपोजिशन MLA के मेघल चंद्रना पुलिस वर्क्स अमसुंग आर्ट एंड कल्चर की डिमांड सिंह कट मोशन पुखलखिबा अदुबु विथड्रॉ तौनबा अमसुंग डिमांड सिंह अदु पास तौनबा चीफ मिनिस्टर अमसुंग होम मिनिस्टर ना वाफम कया थमखिबगा लोइनना MLA मेघल चंद्रना पुखलखिबा वाहंग सिंह की पाउखुमदा मिनिस्टर गोमिदास कोंथौजमना हाइखिबदा ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ ꯑꯌꯥꯝꯕ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯄꯨꯟꯅ ꯅꯣꯡꯃꯩ 8,938 ꯂꯨꯠ ꯇꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ 6,000 ꯂꯣꯝꯗꯤ ꯐꯥꯒꯠꯂꯦ꯫ ꯁꯦꯟꯇꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯋꯥꯠꯍꯧꯔꯤꯕ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯅꯕ, ꯑꯥꯏꯟ ꯀꯥꯏꯅ ꯁꯦꯜ ꯈꯥꯏꯕ ꯑꯃꯁꯨꯡ ꯑꯄꯟꯕ ꯄꯤꯕꯁꯤꯡ ꯐꯥꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯨꯂꯤꯁ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯦꯅꯨꯑꯦꯜ ꯑꯃꯁꯨ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯄꯨꯂꯤꯁ ꯃꯦꯅꯨꯑꯦꯜ ꯑꯁꯤꯗꯤ ꯑꯁꯥꯝ ꯄꯨꯂꯤꯁ ꯃꯦꯅꯨꯑꯦꯜꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯒꯣꯃꯤꯗꯥꯁꯅ ꯃꯈꯥ ꯇꯥꯅ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯀꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯛꯈꯤꯕ ꯗꯤꯃꯥꯟꯒꯤ ꯀꯠ ꯃꯣꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡꯗ ꯈꯨꯜ ꯑꯃꯗ ꯁꯥꯟꯅꯕꯨꯡ ꯑꯃ ꯍꯥꯏꯕ ꯁ꯭ꯀꯤꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯅꯤ꯫ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯕꯅꯤ꯫ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅꯅꯕ ꯁ꯭ꯇꯦꯠꯇꯒꯤ ꯊꯥꯕꯗ ꯌꯥꯎꯍꯜꯂꯛꯇꯕ ꯂꯩꯈꯤꯕꯗꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯁ꯭ꯄꯣꯔꯠ ꯁꯦꯛꯇꯔ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯇꯒꯤ ꯈꯟꯈꯤꯕꯁꯤꯡ ꯑꯗꯨ ꯆꯥꯟꯅꯗꯕ ꯀꯌꯥ ꯂꯩꯈꯤ꯫ ꯃꯁꯤ ꯃꯇꯨꯡ ꯊꯣꯛꯇꯅꯕ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯦꯜ ꯈꯥꯏꯕ ꯊꯤꯡꯅꯕ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗꯒꯤ ꯐꯣꯟ ꯇꯧꯗꯨꯅ ꯗꯤꯃꯥꯟ ꯇꯧꯕꯁꯤꯡ ꯊꯤꯡꯅꯕ ꯂꯦꯞꯇꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯄꯨꯂꯤꯁ ꯆꯦꯛꯄꯣꯁꯠꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯀꯌꯥ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯊꯤꯡꯕꯁꯤ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯊꯥꯖꯅꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯤꯄꯥꯔꯠꯃꯦꯟꯠ 13ꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯄꯥꯁ ꯇꯧꯅꯕ ꯄꯨꯈꯠꯂꯛꯈꯤꯕꯗ MLA ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯠ ꯃꯣꯁꯟꯁꯤꯡ ꯄꯨꯈꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯁꯟ ꯑꯗꯨ ꯋꯤꯊꯗ꯭ꯔꯣ ꯇꯧꯗꯨꯅ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯌꯦꯠꯅꯕ ꯂꯩꯇꯅ ꯄꯥꯁ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯣꯛ ꯑꯌꯨꯛꯇ ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯝꯃꯤꯁꯟ ꯔꯤꯄꯣꯔꯠ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯁꯔꯚꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ 2024-25ꯀꯤ ꯔꯤꯄꯣꯔꯠꯁꯨ ꯍꯥꯎꯁꯇ ꯇꯦꯕꯜ ꯇꯧꯈꯤ꯫ ꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯝꯃꯤꯇꯤ 3, ꯀꯝꯃꯤꯇꯤ ꯑꯣꯟ ꯄꯕ꯭ꯂꯤꯛ ꯑꯦꯀꯥꯎꯟꯠ, ꯀꯝꯃꯤꯇꯤ ꯑꯣꯟ ꯑꯦꯁꯇꯤꯃꯦꯠ ꯑꯃꯁꯨꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯄꯕ꯭ꯂꯤꯛ ꯑꯟꯗꯔꯇꯦꯀꯤꯡ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔ 13 ꯂꯩꯒꯗꯕ ꯄ꯭ꯔꯣꯁꯤꯖꯔ ꯃꯥꯔꯆ 13ꯇ ꯈꯟꯅꯅꯕ ꯍꯥꯎꯁꯇ ꯇꯦꯕꯜ ꯇꯧꯈꯤ꯫